ngasi nungdaram phongkiba tongan tongan ma sefong sindigi marueba pausing khongkacharaga myam da share tawjaraki ahan boina myam mapalam goeba marueba pauhana khara lokhacharaga na myam da share tawjage flight paiba thingjin khrei COVID-19 virus ki lachat yenglaga civil aviation ki director general na international flight sing paihanba December 13 phawbo thingjin khrei aduma phibam yenglaga akaknaba lambi kharada competent authority na international schedule flight sing paiba yahalaba yai hainasu paksisna makhatari atopa pawamnamo Serum Institute of India na puthokliba COVID-19 virus ki vaccine PM na Pune da chatuna hakthengna yengsin gadauri Pune da leiba Serum Institute of India Private Limited na India ki Prime Minister Narendra Modi hayeng chatuna institute asina puthokliba COVID-19 vaccine ki status vaccine asi karamba matamda launch tawgani production capacity loinana distribution mechanism ki matang Prime Minister Narendra Modi masana hakthengna satuna yengsin gadori hayeng sat gadori ba Prime Minister ki khongsat asiga mari leinana darkar oiba section thorong ki thabak thoram sing pakhat pa hokre hairi panba yaba mana Serum Institute of India ki Chief Executive Officer CEO Dak Phonowal gi matung ina AstraZeneca amadi Oxford University ga khusam naraga puthoknaba honariba COVID-19 vaccine Covishield gi final interim data report UK government na pirakadaba asida vaccine asi safe amadi oi habigi report laklagani vaccine asi India re emergency user gi damak drug controller general of India ECGI da apply toragani habu wapam phongdokpa laikhrabani hen spokesperson makhatana phongdorakli to payamna nuaitaba thawdo amana COVID hospital gi ICU mai sakpada manga sire Gujarat ki Rajkot city da leba COVID-19 na naraba patient singbo layeng na sakiba COVID-19 gi hospital amada ngasi nungalamdai da mai horok tuno salakpadagi hospital asida layeng leba patient manga sire pawsi gi matungina thawdo asi thoko matamda ICU ward aduda punna patient 13 laiki hairi makhoi sing asi gi marakta tarukti kanba ngamhokhi adubu makhoi manga amadi mai salakpa aduda yawgidun sikre hairi mai ado hospital asigi ani suba mathon dagi horakpa short circuit na oiramba yai hairi Rajkot Fire Brigade ki official amana phongdokhibada Uday Sibanda hospital ngasi ayuk nungalamdai pung amarom tabada mai sakle haina paw phangbadagi mafam aduda thuna yang sangsinduna mai kanabagi thabak sadakhi punna patient kunthra gomdo admit tawraga leiba hospital aduda patient ahumdi ICU ward ta kanba ngamdana laikidabani haidi adubu patient ani amana rescue tawrabasu maina masara sakpagi chang wangkiduna punna miyoi manga adu laikidabani haina paw aduna makhatari ningsingba yai haukiba August thada Ahmedabad ki private hospital amada mai salakpadagi COVID-19 gi patient nipan laikidabagi thawdoksu laikhrabani haina paksisna makhatari makhasa tharakpoina tongan ba Manipur goiba maruiba pawsing myam share tawjarage SBI Imphal branch ki staff taraga nithoi positive oibadagi pung nifuga nipan thingjin khre State Bank of India SBI Imphal branch MG Avenue da thabak toba karmasari taraga nithoi COVID-19 positive oibadagi pung nifuga nipan thingjin khre SBI Imphal branch ta COVID-19 license asina pirakliba saitheng asi yenglaga positive oireba miyoi sing asiga naknaruba sokna samnaruba miyoi sing District Surveillance Officer Imphal West District ta report tawrunaba DC Imphal West na sirol amasu thokre license asina hena makhatana sandoroktingai section thorang mangjongna lakhatuna contact tracing tawnaba thorang asi lakhalakpani hainasu sirol asina makhatari MG Avenue da leiba SBI Imphal branch ta license asina oiragliba maung asi yenglaga ngarangdagi pung nipan chupna khudaktagi thingjin khibani hairenasu pauksi asina makatarakli atopa pawamanamu Chief Minister da State Award pirakle awang nongpokki apikpa state ama oiriba Manipur gi Chief Minister N Biren bu India tudena state asigi law and order overall ningthina mai pakna thabak tawbagi damak State Award 2020 pirakle hairi hanasu phongdorakli atopa maruiba pawamanamu thasigi kunthra dagi Imphal West yauna district marida zero surveillance survey horagani numidang pung 6 tagi ayuk pung mari fawba curfew thamlagani Hauzi state asida COVID-19 license asigi oiragliba phibam asida thasigi kunthra dagi Imphal West district yauna tampak amasum singi district ani punna district marida zero surveillance survey horagani haina Manipur Sarkar gi principal secretary health B Bumlungmangna phongdokre ngasi Directorate of Health Services National Health Mission Manipur na sinduna lamphel leiba medical department da pangthokiba weekly press
briefing on COVID-19 update ki thoramda saruk yaraduna principal secretary na wafam asi phongdokibani thasigi kuntra dagi sathagadoriba zero surveillance survey asi Impal West Kakching Chuchampur amasum Urkhul district ni state asida hauji oiriba COVID-19 gi phibam asida district sing asida zero surveillance survey tawduna laichat asina sokwalaba mafam sing amadi hotspot amasum non hotspot criteria sing khangdokna pa khonabani masida miyam nasu mateng pangduna laichat asi mapung phana muthana pa khonabada saruk yaminasi hainasu appeal tawkhi amaromda Manipur Sarkar gi chief secretary amasum state executive committee gi chairman su oiriba Dr. Rajesh Kumar ngasi thokiba serol amada numidangi pung taruk tagi ayuk anganba pung mari phawa night curfew thamnaba mari lenaba district magistrate singna order issue tawnaba khan kre hairiba curfew gi matam asida essential service postai puba truck singamadi mathau tabo official singnadi komthokani hairi loinana sama sama sum sanabi gi thawda wathok singda imung manungi miyoi khrakha natana yariba makhai mi pundana ba khona duna miyoi kundagi hena pundana ba su order aduda palli thangal amasum pauna bazar da leiriba tuan tuan ba karbar tawbo dukan singna sayol amagi manungda hangadaba numit singsu nauna khangali adubo numaijing numitadi makhal khuding maki dukan sing thonglon gadabani hainasu phungdorakli haina pauksi isna makhatana phungdorakli Makasa Tharakpoina topa maruiba pau khara namu college ani gi principal onthok onsin tawkre Manipur Sarkar gi commissioner higher education and technical education oiriba M Hare Krishna na November kunga marida thokiba order amagi matungina hana DM College of Science Impal gi principal oiramba Dr. E Zadomani Singabu Lelong Haurebi College Lelong gi principal oina posting pikre aduga hana Lelong Haurebi College Lelong gi principal oiramba Dr. MD Rahezuddin Sekna DM College of Science Impal principal oina posting pikre order si hek thokpadagi hauna miyu ani asina principal oina thaupuba hogadabani haidi hanasu pauksi asina makhatana phungdorakli silakpoina topa paw amana in charge oina khankhre Impal gi naga mapal da leibi Srimati Hajira Mayum Sujata Devi bu Impal Central District Manipur gi Betty Bazau Betty Padao gi in charge oina khalle haina hokiba November kunga marida Bharatiya Janata Party Manipur Pradesh ki President Professor S. Tekendrana Office Memorandum ama thokre Memorandum asi thokibaga loinana thabak paiba hauragani haide hanasu pauksiesna makhatana phungdorakli duga mem hausi koina matang asai du sinjarage pau update tawse duga chungjo choidana mem hore pung nipan makhai mapan taram dai dai da maru ebi pauks ngu khonga charakanda mem da mu share tawjaraki duga mem pung adu putang ai minersi duga COVID-19 update happening mani du haujo report phangdabana mem aji hapan nang jadre du soi soi dana mem pung nipan makhai natra mapan da update pijaraki mem adu phung ai minersi do shi harga mem video si jikoina matang asai lu sinjarage duga pathok sakib soi kiblan ki biar sunga pigin. Thank you.